Manipur asida inai tabasi ikoi thohaningdre ko adubu asida tauriba thodo kano tauriba kangbu si yengba matamda Manipur si nakong da taraga hekta justice tawba ko min na phajana uraga judge tawba nataba asigumba kaya ama leibani na masi CSO kangbu organization kangbu koki aduga naga any kano ikoigi meitei kangbu da su asigumba sidi koi tawhaningde haibisidi ai appeal once again ai appeal amuk taw ada ngarangi laibak thiba thodok asi yengba matamda tasengna ikoi Jiru tribe oina ai mayamgi on behalf ta ai haijai ai yampende aduga strongly condemn ai tawi aduna masi ngarangi leikhidaba mise Wilson Thanga kawi leikhidaba nipa se innocent habdi hand to mouth hojik chara talaga chaba mini aduga sokhiba nipa sena olive yatung kawi aduga magi nupi aram yatung pung taruk ka minute kun police ki report matung inna aina phangba matam aina phangba wo hei matam se pung taruk ka minute kun PM ni aduna mohoi si nungdang lekpa yaujang tekta dagi chatlaga leimatak lomda leaga thabak suba chatpasida ada le yaujang tektagi khara kumaga aduga mathang ekhoigi rongmei khun nungsai haiba lei madu yaudringeida ekhoigi lamdi tasengna hairagadi koki gi lam oire makhoina kaplakpado makhoi sports police ki report matung ina koki lamda adugumba thoduk to thoaga adum hai ekhoigi karisu nataba thabak suraga charga hingjaba nipasi adum sikhre aduga anina sokhre aduna ai chiru president ama oina aina pambasi tasengna ikoi sarkar sina karino ikoi Manipur gi law and order karino chingda tauribasi kanano masigi maduda tauriba thoduk thohaliba perpetrator se ikoi puthuk piu hapta ama numit mari mangani manung sida mase puthok tardi ikoi asiba hakchang se ikoi loroi aduga government na tasengna matik chaba ikoi custom gi oiba thoram pareng pangthok pa yaba aduga ex gracia aduga macha nipa ani leibasida matik chaba 12 pass tawba BA tamba leirabani masida matik chaba thabak ama asi PBU haibasi ai tasengna union gi president ama oina aina appeal tawi aduga tasengna ikoi chiru se mi yamjade mathangsu ikoi kangchup chiru da ikoi mi ama hatpire adugi su ikoi honorable ex CM Birengi matamdani maduda thabak ama magi nupi da chanaba ama pigani hairga hojik phawba pidadana lei ikho UNC ga approach tawkibani ado hojik su phangdri madusu anauba CM na madusu ningsing biu aduga aikoi chiru khakta da oina ubiganu lobiganu aikoi gi CSO chinglomda UNC lei aduga aikoi gi tambakta kokomi UCM mayam amale ada ikoi gi demand asi tidragadi organization kaya ama CSO ga tied up tawnaraga ikoi na pangthokpa yaba akanba khongyang ama asum pangthokani haibasi su ai sarkar gi mafomda aina sumai ten tak oina thamjari garang mi hatu da kana da ching leibeba na chingna basi ikoi tasengna asi haibabudi ikoi haiba ngamde adubu lamse koki gi lamda oi haibasin aduni adubudi lei haibdi tasengna aikoi ajuki thodok to karino haibdo ikoi na madu tawba ngamba karino ikoi kanubudi nate adubu adumba thokibdo adoda ikoi koki lam doga hairagadi karino haibsi ikoi adum punsin gadabani yes adu ei pami adubu aikoi na tawba ngamba ikoi gi appeal di ikoi Manipur asida inai tabasi ikoi thohaningdre ko adubu asida tauriba thodok kano tauriba kangbu si yengba matamda Manipur si nakong da taraga hekta justice tawba ko min na phajana uraga judge tawba nataba asigumba kaya ama leibani na masi CSO kangbu organization kangbu koki aduga naga
any kano ikoigi meitei kangbu da su asigum basidi koi tawhaning de hai bisidi ai appeal once again ai appeal amuk taw